Okay, good evening, ma'am. Ngasi Manipuri Forex Trading Channel gi maikaidagi mayamna habirpuri matung inna Telegram channel amakak semjare haiba Telegram channel asida Manipuri Forex Trading Channel ga pananingba adagi aigi site tagi help pambibasingna haiba channel aduda join tawiro aduga haiba channel aduda adum akoi trader masen adum help tawnasi haina mayam mafamda tamjari aduga ai kainoti video di semaga thagapado matam matang lepchagiye aduga matungda amuk anu video semjarakini hojikidi dugumba akoi tafa fasin tawna bagi damakta Telegram channel asida pam masing join tawiro. Thank you.